Oja Thabiraktrabadi Maheiroisingna Ahing Yarektuna Khongjang Changsinba Houkhre. Thanga Higher Secondary School gi awatpa Oja Thabiraktrabadi Mayokta School asigi masing yamlaba Maheiroisingna School uniform setuna Ahing Yarektuna Khongjang Changsinba Houkhre hairi. Desam Thanga Higher Secondary School Unit Council na sinduna Changsinkiba Khongjang aduda aikhoi gi Oja awatpa pibiyu. Aikhoi lairik ningthina tamhanbiyu transfer tawkiba oja sing athubada halakhalu laingakna laifam thokpa oja laihandaba haibasi right to education RTE English singaniga mapan bu khongoina bani haibana chingba sing thaba play card sing Maheiroising aduna Khongjang aduda dabi tawduna sizinaki. Ahing Yarektuna Khongjang aduda saruk yariba school Maheiroising adugi mama mapa oibasing na macha singidamak school da laktuna Ahing Yarekpada changba potlam kayasu thinaraki. Desamgi Education Secretary Oinam Ramesh na fongdorakibada Thanga Higher Secondary School gi award pa oja sing thabiraknaba mari leinaba singda kayara khanna aiba cherol pisin khrabasu Education Minister Department asigi makok thongba sing yauna JDO nasu tasinadana leiraki. Aroiba oina mamang tha August 13 school asigi gate school Maheiroisingna Khongjang Changsinduna award pa oja sing August 13 fawbada Thabiraktrabadi thangnaba nimittagi Maheiroisingna school asidagi transfer tawkiba oja sing amadi award pa oja sing Thabiraktri fawba Ahing Yarekpagi Khongjang asi changsinaba firep laukibani hairaduna makhatana Maheiroisingna taliba dabi asi fangdri fawba Khongjang changsinkhigani hairi. O Ramesh na makhatana haikibada Manipur laingakna school fagathansi haibagi thorang kaya paikhatlabasu Thanga Higher Secondary School dadi higher secondary ama oibagi laifam thokpa infrastructure sing oja sing leitaba tongan ba laboratory leitriba sing asi athubada thambibaga loinana tungi Maheiroi khunai singi khanbiduna masak thokpa higher secondary school ama oihanbiu haina su fongdokhi.